sorry enembok sao yade nang sonai lai solo Nachanupise dum follow dam online Manipuri YouTube channel as wing video mem pum pu amuka na taram noksari han dem namaru ipaw am update thamjage Nongmei kapsillamle ngarang porong pat PS ki manung chanba soibam laikai khang labu pakhang bal lairakta laiba irom movie ko mioi amagi yumda ngasi numidang pung taret khara helakpa adwaida masak khangdaba singna Nongmei raung ahum kapsillamle hairi aduga mathangi update asina athuba matamda sangana ba thorang liba aigi idaugi mingda katchariba Krishna Gopal Memorial Ward Community Health Center Ningthaukhong gi mami amani image ase thagat pirakpa Sir Govindas Konthojamne aduga top update amana mitai nupi singna mitopte yum panbi ganu angang masing hena pokpiu MLA Ramesor Manipuri lenga ki Planning and Development Authority PDA gi chairman su oiriba Kairau Assembly Constituency gi MLA Lwrani Ramesor mitai nupi singna mitopte yum panbi ganu amusung angang masing yam hanbiyo hena pokpiyo haina phongdokre wafam asing asi kasar gi Lakhipur gi binakandida leiba South Bara Complex ta pangthu ki bokumjali singam samapan humpuga mari da linkhatlaba sincere headquarter do oiriba All Assam Manipuri Youth Association amyana sinduna pangthokiba the precious day gi thauramda athoiba mithingulne oiriduna MLA na phongdokhibani mahakna makhata na hai leiba kansi amasung khonai kansi hairagadi mitai nupi singna mitopte yum panbi ganu angang masing yamhanbiyo amasung hena pokpiyo hairaduna mitopna isagi yumda thabuk suba laklambadu ngasidi aikhoina migida thabuk suba satpa tarakliba asidasu yamna section biyo haiki isagi sermilon phagat hanaba kanna hotnabiyo loinana ngasi pangthokiba thauram asidagi hena saungna yamdrabada mafam asida numit humni leplaga mayam apunbagi oina punminnaba honarasi matamduda aikhoina pamliba khudingmak phangba ngamgani loinana punna sangsin minasi haiki loinana karigumba apamba ama phangnaba honabada apunbagi saktam sagatpa mathau tai Assamda leiriba isilinau singna punsinduna talabadi demand khudingmak phangloidaba leite Assamda tariba Manipuri singidamakta Manipuri lengak amadi miyamna matam pumbada mateng pangani haiki aduga mathangi update asina semdoklaba silencer palamba infill nifuga mathoi phagat khre Imphal West District Police na laukalakpa khongthangi sarok amo oina ngasi chatikiba drive amada semdok sadoklaba silencer panba infill nifuga mathoi phagat khre police tagi phangba pauna hai Imphal city manung amasung miyam tinba mafam singda modified tawba silencer panba bike sing maru ena infill na noise pollution ka hena thokaliba asidagi ngakthoknaba amadi traffic ki niyam ngakna satnhanaba laukalakpa khongthangi sarok amo oina ngasi district police na tongan mafam singda drive sathaduna motorcycle enfill nifuga mathoi phagat ki phagat laba gari masa sing adu ain na ayaba piriba silencer sing palhallaba matung makhoibu matung tawdana ba awareness piraga thadokre hairi video sing bibagi damakta mayam pumnang pom kan tagachari na update ki damakta musibidin channel subscribe to biramu thank you so much